Meechang Meekhai Naiba Assam Rifles Manipur Dagi Louthokkadabani haina Laipham Khunou Apunba Meira Paibi LKAMPL gi wangangloi Elangbam Sobita na phongdorakli LKAMPL gi officer ngasi pangthukpa pawgi mifam amada wafam asi phongdokladuna makna makhatana hai hauzik lamdam asa thokliba lan asida Assam Rifles ki Meechang Meekhai Naiba mohong asina maram oiraka lamdam asida tangdu leitaba hanjil hannana bo honariba asida achauba apanba mo oihale hiram asiga mari leinana LKAMPL na Manipur Legislative Assembly gi member nifuda mamang sehegi August memorandum pishin ki basulai khrabani thengkhang kayarak hana Assam Rifles na utkhiba achan mirai naibi gi thong aduna maram oiraga ngasidi Assam Rifles na miyamna thamnamba thajaba sing adu manghale maram aduna tha asi 38 dagi haugadoriba Manipur Legislative Assembly gi mifam asida MLA singna hiramasi gi matang da takshinduna lamdam asidagi Assam Rifles mapum fa na lauthokhinaba thabak paikhatpiu hainasu mahakna makhatana phongdoki Assam Rifles singina kuki mateng pange habase akoi imi mangna udana loina leiraba ngakani na makoi singje akoi masidagi leihinbase akoi su pamdre makoi gi je adagi kamjong district ju makoi na ngaki senbidana rataugadra haraga makoi na kuki singji loina thamjandana mafam juda leisal hale migi ingna singna mafam juda kano tongna leijaba isam samjaba praja singjubu makoi na loina ba thamjanba singjuda Assam Rifles na mating chauna pangdana tawriba mayamse masi mayamsidagi akoi pendre aduduna yaradi Assam Rifles se lauthokidana handaki assembly session thamako matamdasu akoi Assam Rifles se lauthokhinaba warep laubiyu